Maheswar Thaunaujamna Defense Minister Rajnath Unaduna Manipur thokliba irang ase loisinaba taksinkhre. Churachandpurda epicenter oiduna May gitang ahumdagi haurakhiba tha mari helaba sathiraba kanglupki irang ase athuba matamda loisinduna tangdu laitaba Manipur ama ohennabagidamak RPI Athawalegi National General Secretary waina Thaupuriba Maheswar Thaunaujamna Union Defense Minister Rajnath ga unaduna taksinkhre. Hiram asiga mari lainana Maheswar Thaunaujamna phongdoroklibade UP gi Lucknow da laiba Union Defense Minister Rajnath ki mayumda unakhibaduda Manipur da thokliba kanglup ki irang asige haurakpham marik sumna tamkhe. Chin kuki narco terrorist amasung illegal migrant singna lamdam asida sangsilaktuna popi thaba amade drug ki achauba makol ama semgatna bahonaba madugi matung Manipur manungda thokliba laingak amagi demand tawduna makhoi gi oiba illegal drug business mai pakna bahonari hainasu paudam khi haire. Amaromda Indo-Myanmar ge Manipur gi sarukta border ningthina sambal khaduna ngak sendabana naronda terrorist amasung illegal migrant sing masing yamna Manipur da sangsilakli hainasu Maheswar Thaunaujamna Defense Minister gi mafamda phongdokhe. Maheswar Thaunaujamna makhata na phongdokhibada lamdam sigi maira paibi singna iramdam Manipur gi nahasing kannaba haukiba matam kayadagi honaduna lakle. Masida natana khunai asibu achumba maikaida lamjing na bahonare maira paibising asi khulai paiba natte khunai asibu nisagi ipaktagi kannanaba thabak tawjaribani haina su phongdokhe. Maheswar Thaunaujamgi wafamsing adu taraba matungda Union Defense Minister Rajnath na paukhum piduna phongdokhi hairibade Manipur gi irang asida khut thingjinduna chapchaba thabak laukhatuna illegal migrant sing thingba loinana irang asi loisina bahona biyu haina Prime Minister da taksin gani haiba wafam phongdokhi haire. Loinana Maheswar Thaunaujamna Defense Minister Rajnath memorandum ama su pisin ki haire.